Russia ne Ukraine da invasion tauba asigi matangda main points kara Houjikfaogi Russia ne Ukraine de changkibase ngarang ni amasung attack hoba Thursday numit ki ayuk ki pung manga dagi ni Ukraine gi timing da aikhoi sida hairaga pung mapan dagi tara dumna waikani Houjikfao da around pung mapan tara changsilakle Times of India ki report matungina Ukraine ki army nipu amadi civilian tara sire haibase official report ni confirm ni ngasai news amadana mi chahumuk sire haiki sibadi khara sire adubu officially declare tawdubo igani aduk yamna Russia gi sipai singna air force plane tanks missile tanks trucks sijinnari ningsing bay abadi Russia ni Ukraine changsil lise maikai ahum dagi ni nongpok awang amadi kharom dagi Houjikfao da Ukraine gi military leifam humphutara amadi airfield tara mathoi attack tawkhre thugai khre attack tawkhraba mafam kharada India macha sing lainaba singi wa matung inna bombing tawriba mafam sing angamba mi leita badana heli masi Russia na khangna mirakta thada bani adubu city gi dukan ama amadi thingkhre aduna ising gi damak makhoi turel gumba pukhri gumba thiraga ising collect tawbagi wa hai kaipta laiba Indian embassy gi mi singna India macha kadai de lai haiduna mokoi thiri amasung mafam amada punsin naba leptana hotnari Houjikfao da total chani ga taramuk attack tawkhre Russia na amasung Russian army ga Ukraine army ga sumi ko ba Ukraine gi nongpok thangba city amata kana thengnari amasung Russia gi army khara phajin khre Ukraine army na chairak sida Italy na Russia da kana pressure or pisalakli lan lepu condition amata thidana Ukraine de India macha lising kunmari panduna leire masigi manung da Kerala macha lising ani ga chahumni AFP news ki report matungina Kyiv ki manakta Ukraine gi military plane ama kai khre maduda sipai taramari tongki haujik ki anobo paw mana Russian army na Ukraine gi power plant ama capture toraga mathak ta flag yungkhre current muthat pagi damak power muthat pagi damak city ado mamhan ba power laitrabadi computer mobile communication off oirani paw mapan da thoktana ba paw phawna danaba sinba plan oigini mase Houjikfao da America gi army Ukraine gi damak changle yore haibagi paw leite Britain gi prime minister gi wadi Russia gi thodo wase democracy bu khongau na bani masidi ekhoi defend tawi haijabani physically air force navy thajin ba masigi paw thengnadri Russia ki army Kyiv city gi nak yosin kre advanced helicopter mathang phujin kri lepalaitana helicopter tana fighter jet na mathang missile kaptari amasung tungda tanarakli tanks trucks asina jingbana helicopter na hena bomb thadari Russia gi wadi kanasu changlakpa tawganu bera kagani haibase leptana hairi hojiksu Moscow dani Putin magi advisor singa wata nariba amarom the Ukraine gi Kyiv laiba defense ministry gi building da maikhu haukre Russia ga changdam na bata Ukraine yamna mapangal son bagiwani matang sida ningsing bayabadi NATO countries ki marakte chukti lainabagum Russia ga su laiba kharaga manung da soidana pek laigani maram asina sukchawbu khongthang asi thangsin gi bani khudam moina America laklabadi China lakbe ai masti experts singiwani Ukraine phajabaga loina laihau laikhraba lamdamni masidani Russia na kha chiktuna lairakli bese lausining duna experts singi wa matungina Ukraine NATO gi member oidri adura NATO countries hekta changbe yaroi Russia gi oina Ukraine kai gi mayokta hameng gumani 24 hour changloi hairi Russia na Ukraine bu lausin bata hui gi khogna haudung namduna thamkhraga makhogna kholakpagum Russia gi civilian cargo plane anibu ngasi Ukraine na kapthaki masidagi amuk Russia saukhiba oigani haina experts in hairi Russia na mangjona na khutlai thadana ba haiki bani adubu Ukraine sirasu thadok loi haibadagi campaign gi speed ase kalhal ki bani Russia na ngasi nomidang gi manungda Ukraine Russia gi oikibe yai masida chingnati haina su experts in hairi maramdi Houjikfao da Ukraine gi ni haipa kanasu changdri American force Latvia ko mafam yorakle haina taki adubu fighting ring de yosilakti mapandagi adu tawni ada tawni hairingai Ukraine Russia gi khayatta changladra haiba sisu chingnari